पाउसदे इंफम उइबा मर उइबा पाउ खरा अपडेट तौजरी स्काई हॉस्पिटल दा हार्ट के ऑपरेशन चथबदा लैकिदबी इबेतोंबी डॉक्टर श्याम किशोर सोइबदगिनी हाइबदगी यानाखरे रिम्स रोड दा लैबा स्काई हॉस्पिटल दा लायंग बसतखिबी सही हुंफुगा तरिम सुराबी वांखै निंगथेम पुखरी मपाल दगे लाइश्रम ओंबी कंगुजम इबेतोंबी की हार्ट के ऑपरेशन चथबदा लैकिदबदु डॉक्टर लरिक यंगबम श्याम किशोर सोइबदगिनी हाइबा याजाखरे लोइना एपोलॉजी लेदर इरकपदगी के इबेतोंबी अरोइब मथों बांगथोकना थवाई याउद्रबा हक्चांग इमुंग मनुंग लौख्रे मणिपुर तोइना थोकप थौदोकसिंगी मनुंगदा अमक ओइरिबा डॉक्टर की सक्सिनदबा थौंगी खुदम संगदम नोंगमा नोंगमागी हेंगलगले युमदगी धूप थाउमई थारगे इकन कन्ना चटखिबी पिंकी की मनिमबोकपो सेक्शन थौरांग अमत लौकटपीदना सेल खराकिदमक हातोकपीखिबबो थमोई सोकना नुंगाइतबा फोंदोकपगा लोइनना असिगुम मीगी पुंसिबो करिसु लैतना लालोनबा अमबगुम चथरगलिबा थौंग असिबो मरी लेरबा डिपार्टमेंट मियंग चांगबिउ हाइना लैकिदबी इबेतोंबीगी ममंगनोपी पेंकी ओक्रमना फोंदोरगले मखा तारकवा अतोप पाउदा ओजासिंगना जेईओ ऑफिसिंग द खोलाउ केयर लाउदन खोंगजंग संगसिनग्रे एसएसए अमसुंग आरएमएसए रमसागी मखा तलेरंबदगी लैंगान लौसिनग्रबो ओजा लिसिंग अहम चामरी मरफु अमुखना एस AMAGRA समग्रदा थमलगा अनोबा अकाउंट हेतगी तलब लौगदबनी आइना मणिपुर लेंगा की एजुकेशन डिपार्टमेंट की एजुकेशन एस की मकोक थोंगबसिंग थोकलिबा यादंगदु यानिंगदबा फोंदोक्तुना इराई नुमितगी ऑल इंटीग्रेटेड टीचर्स एसोसिएशन मणिपुर जोन 1 नसिंदुना खोंजंगसी खोयाथोंगदा जेटीओ जोन 1 की ऑफिस कॉम्प्लेक्स मनाक्तस पांगथोके सालुकिया की भी ओजानुपी अमना फोंदोखिबदा ममांगद रामसा अमदी एसएस गी हेतगी तलब लौरिंगी मतमदा था तरेट निफन हेना तलब फंगदना अवाबा खांखिबा क्या याउखे मणिपुर लेंगाना अतई ओजा सिंगुम पुनसिन बिबदगी तलब लौबदा नुंगाइ रोबा मतुंग हौजिक अमुक खाइदोकनी हाइबासी याबा ngamloi ngasi ga thana numit humni khongjang jangsilaba fofu मणिपुर लेंगाना करिगुम्बा वाफम अमदा फंगदोरक्तबासी पेंदे ओजा सिंगना क्लास थदोक्तना खोंजंग जंगसिनबदा मैरोय वाउगनी हाइबासी खंगदबा नते तंगाइ फदबदगी खोंजंग जंगसिनबनी अथुबा मतमदा लेंगाना वाथोकसिगे मथांगदा वरोइसिन पुरकनबा फिरेप लौबियो हाइके अमरमदा ऑल इंटीग्रेटेड टीचर्स एसोसिएशन मणिपुर की मखादा लैबा थौपाल डिस्ट्रिक्ट के ओजासिंग डिस्ट्रिक्ट असिगी जेईओ ऑफिस मबांगदा वकन मिफम पमग्रे हयेंग थांगजन बितसु मखादाना वकन मिफम पमगनी हाइरे AITAM की लमजिंग मखादा थौवान डिस्ट्रिक्ट जोन की ओजासिंग सिलगा पांगथोकिबा वकन मिफम अदुदा सरोक्याकिबा जोन असिगी जनरल एग्जीक्यूटिव भानी पाउल खोंजंग अदुगी मथांगदा हाई SSA अमसुंग रामसा की ओजासिंग लिसिंग अहम चामरी मरफु असे कुमसिंग लिसिंग अनि तारागा मथोय लिसिंग अनि तारागा निथोय लिसिंग अनि तारागा हमदोय अमसुंग लिसिंग अनि तारागा मरी दखनखिबा ngakतने खोंजंग के संगसिलबा मतुंग मणिपुर लेंगाकना नुंगसिबिदुना ओजासिंग मणिपुर लेंगा की मखादा लौसिन बिखि मासिगा लोइना इंटीग्रेट तौरबो ओजासिंग असिगी तलबसु हाना सेंटर दगी लागबा फंडिंग दगी ओरंबदो स्टेट की नन प्लान हेड तो ओलगा एजुकेशन डिपार्टमेंट की ओजासिंग चप मानना अकाउंट हेड दगी तलब लौदुना लागपने लाइबक धीबदी आउकिबा अगस्त 13 द एजुकेशन एस डिपार्टमेंट जेटीओ इंस्टीट्यूशन एसिंग द फंड प्रपोजल थागलकनबा अमसुंग इंटीग्रेट तौखरबा ओजासिंग समग्र थमनबा वरोल अमा थाराखे बानी बाउलना मखातना हाई लेंगांग इंटीग्रेट तौखरबा ओजा लिसिंगम चामरी मरफु असिबो अनोबा अकाउंट हेड अमदगी तलब लौगदबनी आबा एजुकेशन एस की डायरेक्टर थोकिबा जातंगदु यानिंगते अतोप एडिटोरियल की कलम अमदा एसडी की मतंग तुमिन्ना लाइसिनबा इंडिया गवर्नमेंट का एनएसएन आयम का मतम क्या की ममांगदगी सानदुना लागलेबा शांतिगी वरी हौजिक फाबा वरोइसिनदा लाकपा ngamdana panduna leire कुमजा लिसिंग अनि कुनमथोइदा असेंबली सेशन मनुंगदा हिल एरिया कमिटीना फुथोकिबा एडीसी बिल 2021 चनालो हाइना और ड्राइवर स्टूडेंट्स यूनियन मणिपुर अर्चुम डिमांड तौदुना लागलेबा असिसु हौजिक फाबा panduna leire मेइतै बंदन कॉन्स्टिट्यूएंसी की मखादा शेड्यूल ट्राइब की लिस्ट चललो आइव डिमांड असिगी मथांगथसु हौजिक फाबा मणिपुर लेंगाना सेंटर दा थाफम तौपा रिकमेंडेशन थाददुना पंदुना लेire अदुगा नकल अमरोमदा मणिपुर गवर्नमेंट हौजिक ट्राई स्टेट वरंबा स्टेट असिदा यु लीगलाइज तौनना पाकन बदाबक सिंग दिलौकले मथंगदा थमजरिबा वाफम सिंग असि मणिपुर दा बीजेपी ने लुसिंगबा गवर्नमेंट अमा लाक्रबा मतुंगदा स्टेट असिदा हौजिक हौजिक फोंग साना थोकलिबा थौदोक वाथोक सिंगनी हारिबु फोंग साबो वाफम कया अमा लेजरबसु मणिपुर की टेरिटोरियल बाउंड्री असिदे करिगुंबा मौ अमददा कहलोय अमदि मांगलोय आइना सेंटर नसो मदम कया की ममांगदगी हाइदुना लागलिबनी हौजिकसु हाइरिबने अदुगा अमुक इंडिया गवर्नमेंट का सही कुनमंगारोम शांति की वरी सानदुना लागलबा एनएसएन आम की वरोइसिन पुरकपा मतमदसु
Manipur gi lamkai da kari kumba makal amada gi sogan bat tawroi ana su thajaba kya pituna lakle bani adoga marum da amok NSNM gi losing ba thunghalen moiwa amasong mahagi kambuna dinaga taba lamma khai Panchinduna administrative unit amagi makhada thamba haiba dimana si matam kya gi mamang dagi tanduna laki bani adoga matam khara gi mamang dagi ne amok naga singi oiba tongan ba Firala amasong tokhaiba constituency thamba haiba wafam asomda amok makoi gi dimana si onsen gi bani Ariba dimana si ki matang da nakal ani habadi India government amasung IM ki marakta mot mana da kya thokpagi pawde khoi kuding na tari bani masidagi haujik thorak liba atopa wafam amana karigumba moiwa amasung mahaki kangpu da taliban naga singi oiba tongan ba firal amasung tokhaiba constituency thamba haiba wafam asidagi amuk thaidorak laga naga taba lamkhai pumba administrative unit amagi maga ta thamgada bani haiba dimana si amuk tawrak labadi karam tawba haiba sini Aina riba demand sing asigi matang da ikoin wakal na fangsa da sagal ubasu yapadi oitre bane maramdi aujik sana riba nakal animak na kari kumba hiram amata da yana dun aroiba waroi singi paring adu da laktre bane aduga amarom da amuk demand tawriba kangbugi oina di lupa amagi demand tawba matam da makai ama lupa amagi tangkai piraba pawda adumag yabagi othokpa phibam amada lehri bane harba demand sing asiga di mari di adumak leinaba atoba demand ama haiba tarabadi Manipur da lairiba singi lamsing mafung oina nakataba lamkai sing asi state government gi makata leitaba atoba administration unit amagi makata lain bagi wafam asini asingba demand asigi matang da house state as da paliba BJP na lusing ba government asina kupta naina fam di thoklabani aduga atopa wafam amana Hill area committee na amuk dong da photorak liba ADC bill 2022 asisu kari karam tawwa haina kumna khanna naina bagi tangai fadaba amadi asumak lairibani Aduba nakal amarom da Manipur da lairiba civil society kya amana janing da bagi wafam kya ama phangtholaba so komjali singa maga sampan marfudra gi matam dagi dry state oiduna laklaba state asida athingba lairaklaba yu body legalize tawna ba akan ba mong da thabak lokot bagi mamidi punamak na unari bane Housing Manipur da paliba BJP no lising ba government asida lairiba si BJP ki MLA kuntra kani thoini adoga Congress ki MLA manga adu natana atai atofa MLA punamakti ruling ki maikaida lairambani adoba JDU ki MLA singti andak da BJP na lusing ba government asida support toramba adu dagi withdraw tawkiba da ngairi bane Asumna Congress ki MLA manga amasung JDU ki MLA tarit asiga punna MLA tarakani thoina of wasenda laikre hana lawrabasu ruling ki maikaida MLA masing jamna laibani na government na karigumba wareba malawning ba matamda logbada karigumba makal amatagi ayat apandi lairoi haina khalle Maramasina house state government na yu legalize tawbagi matang da local giba kongtang asigumna Scheduled Tribe Demand Committee Manipur amasung World Meeting Council na tanto da laglaba matam kya pandon da lairaglaba SD demand gi matang da matang asita su karigumba kongtang kara lokot pada thoina ayat pa lairoi haina khalle Mitai Maitai Vendan constituency gi makada Scheduled Tribe ki list salalu have demand asig matang da kolam masida mamang tag da karak anasu ikrabane wang kya amasu hangrabane Amuka sahna hangding libadi Maitai Vendan constituency ki makada Scheduled Tribe ki list salalu have demand asig marilinen state government center da Amuka sahna hangding libadi Maitai Vendan constituency ki makada Scheduled Tribe ki list salalu have demand asig marilinen state government center da thafam thokpo recommendation house power tha ribasi karigino aibasni Hiramasi ki matang da Scheduled Tribe Demand Committee Manipur na kumsa lising ani taragomdoi da Union Ministry of Tribal Affairs ka paw phone ba matamda Hiramasi ki matang da state government da recommendation tharak na ba kangan kre aina paw firaki bane adu ba su kuira ba matam mas da state government hiramasi ki matang da tumida laisin duna lakle bane adu warabadi kari maram gi da state government na thapam thoklaba recommendation asi auju phaw ba thada na thamle bano abeki wanga se masana sumak hangpam thoklak pani dry state oribe state asida lairamba athengba dudi lokthok na ba state government kan na honaraga State asida khundariba indigenous people singi asoba ngaklo ama pi gadoriba SD gi matang dana tumina laisliba sigi manungda aronba agenda ama state government gi mafamda lairabra haiba wang asisu masana thok charak pata bane makatarakwa atopa pauda minor irrigation department asi Manipur da laitrabara UCM Nung tadabana maram oraga ikang thokra haiduna ngasidi laumi sing mi paidare laumi se da sing pinana bagi damak lairiba minor irrigation department asi Manipur da laitrabara Haujik kaidoduna lairiba gi Anik United Committee Manipur UCM gi President Joy Chandra kontok jamna phangdokre wafam asi ngasi United Committee Manipur UCM na agriculture loisang thawal gi ATM ega khusam duna ukong sang mamang lekai community hall da pangthokiba Rejuvenation of Farm Economy abahiram da noma gi oiba laumi sing gi training program da saruk yara duna phangdokibane
Joychandra Konthojam Namakhatana Hai Minor Irrigation Department asi Lairagadi Nong Tadabana Maram Oraga. Ikang Tokpa Sap Manare Maramatuna Department of Paikaliba Tabak Thorum Singatomarik Sumna. Lebak Miam the Sengdok Piu, Langana Tabak Tona Batarak Department Adu Miam Tabak Tona Bahona Kadabane. Adu dina tadana Tagi Tolop so itaga Lore, I don't Lairagadi, Amati Masagi, a pump the Tabak Toragadi Langak Laitabaga Samanare. Manipur sit no marang kaina tabur lamni nongi ising yok to na thamna ba legana kari thaba paket karbagi haibado miyam de seng dok piu ngasi laumisin ising phangdawagi awaba mayuk nariba si khosem gi ikang thogan banani India ki atopa state khra dadi nong su yamna likna tai adubo laumi sing gi sing awat pa matale hende marmadona atopa state sing na tawri ba thabaga do aihoi gi laikhana matau tamba tangai fade iram damasi sing gi lamna chada marfu oiba uwa marang kaina hoba lamdam amu oirami ngasi di uwa sing jantha tuna sing sumaru kokle masi langan matam chana yang sin hauta badagi thokwane nongju nongsa gi khal kai tarakpani nong taga da matam tana tadraka nong taroi da matam tana tari bane masi puna bagasi mioi pa ekoina thogan bani uwa marang kaina thaduna nongju nongsa gi kal ngakmi nasi amade ekoi thabak susi nomje ari matam mangal loisi jinjak tami pal tang thana bhona si anasu magna makha tana phangdoke Training program untuk saruga moinat laumi sinda Rabi Crops gina bakta urea bag samrom su yento kiba training program aduta Segong Sengmai Municipal Council gi Councillor Lukram Ongbi Hemalata UCM gi President Joychandra Konthojam UCM gi Secretary General Ngangop Deva UDF Secretary Maivam Sanatomba Auditor General Laimayum Inauvi Social Worker Thangjam Maglem amasong ADMA Thawal gi expert singjaw number uibo mioi kya saruga ke Khongjang matam khara gi handokle Hogi bajun kun kanipan dagi hauduna Shanghai Ethnic Heritage Park sabag mari lena demand on Committee on Construction of Ethnic Heritage Park Kaibul Lamjau Singmai in Sandapur na sangsilak pa Khongjang matam kharagi oina handokle se Minister Enbiren Singh na taza ba pirakpa Shanghai Ethnic Park component khara Kaibul Lamjau da atuwa matam da saba horagani habagi thaza ba pirakpa dagi demand committee na Construction of Ethnic Heritage Park amadi miyamna yamna kumna khanaraba matungda sangsilamba Khongjang matam kharagi oina kom tokle aduga Kaibul Lamjau National Park da tourist sangba Forest Department sangba athingba thamlamba dusu ngasidagi lautokle aina committee asiki secretary na thadorokpa cherol amada phangdorakle nagalamarom lambi sember loidamana khunja singna awaba mayoknare Ministry of Rural Development Government of India ki makhada paikaliba Pradhan Mantri Gram Sadak Yojana ki makhada kombi kendra gi manung chamba marifo river gi maning thampa kilometer mari sangba wangu alup khong makha lambi asi semba horom lagat loitana leiriba si atuba matam da loisin biu aina khunja singna pangdorakle khunja ma oiribi amom mani leimana haikebada lambi asi koila tharaga semgani aiba aduda lambi chauthokna ba ingkhol gi lamsing Sathong naraga horomba uwa kaya janthanaraga lambi tholanki adobatai mafam dadi nung tharamlaga thongkong manakta kilometer tangkai amarom de nung su thadana thambiri masna school jatpa ngang singda uful marakda satpa nongju tha matamdana laikomna jatpa yadaba awaba mayukna duna lairi maram masina thu matamda laikang namyang sangpiduna lambi seman biu lambi pakthok na ba ingkol kathok naraga lambi semalle aduga chahi faraklaba phawuda tumina laisinba tawbiragano Athuma matam nung su thabiro koida su thabiro natrabadi akan ba Khongjang sangsilagani haire Myanmar da pusina na buhon aramba harbek chani marfudra mapan Susanpur police na fare ngarang numidang pung taraga mathorum taba matam da Susanpur district ki Susanpur gi B Ebenezer Peng the Mui Karana Naronda fertilizer truck gari ama naronda Myanmar da pusin gadawre haibagi akang napa pau fang badage Susanpur police ki team amana mafam atu da sangsinura thiba humbagi thabak chathabada urea fertilizer bag sani marfudra mafan apa truck gari amada driver ga kona na phagat pangamle aire urea fertilizer singa kona na faraba truck driver adugi maming MD Latif kawi lilong singjaw dagini mana urea fertilizer sing asi ang wang mada naronda Myanmar da pusina na bahona rambane palam sing asi purakbagi mari lena ba sesang amata mahna photo pangam kide Faraba miyo asiga housing asiga loinada ngarang nubidang custom authority da khosina kare aire Nagalamarom da sahitara ga manga dagi kontra fawa gi manung da leiriba lamdam masigi naha ayamba nisa sinare SP Sivakanta lamdam masigi tungi yumpirel ehogaduriba sahitara manga dagi na kontra fawa gi manung da leiba naha ayamba nisa sinare Dragna Society asigi tungi yumbi orgaduriban hasing nongma gi laksilakpa asinai koi gi tungi mirol da kari warapa yaba gi aibasi Mibainingai area an Impal West District ki SP KSI Sivakantana phongdokre
Wafam masing asi Impal West ki ning Themsa karong deliver holistic based substance use disorder treatment center na sintuna networking program with law enforcement agency and CBOS ay naming ton ba taroma ning Themsa karong deliver center asigi program hold pang to ki tharom da chief guest ki warhol pira na phong to ki bane taroma da working women group ki general secretary Hijam Ranjitana guest of honor amadi holistic waste substance use treatment center ki chief functionary Lalit Chafum na president on sarogya ke CM Birena BJP na majority oi balangak ama PBU Manipur sana leibak onthoke habadu BJP na langak parak pa namit cham humfogi thabak sing yengloraga di sana leibak on bakara wat higani CS Bijoy Si Minister N Birena lusing ba BJP ki langak as na Manipur ki langak sasan ki thabak torok pa namit cham humfo sure Mamang kitam da CM Birena hai ki basi BJP na majority langak ama PBU aduga Manipur ase sana leibak onthoke ai ki bane Adobo namit chama humfugi lengak sasan tarok labasu lengak asigi assessment amasung performance yang durabadi sana lebak on bakara wat ki gani hana socio political commentator songtham Bijoy singla phangdokre wafa masing asi lampel da leiwa songtham Bijoy gi mayumda pangthokba pawmi singgo hunaba amada mangna phangdoki bani mana makatan hai sarkar amki tawpam thokwa normal duty haibadi drug carverting ba corruption muthatpa gari huran ba fa ba law and order ngakpa sina singba sing media da Panglaw law jarabasu sarkar amagi assessment ni haiba yaroi hayang wai good governance ki sarukam oina singthabadi kaide housing mitai furup ki manungda mitai minority tare haiba akan ba sentiment amalaire harba sentiment asigi maram kyamrom pinai adaba seng ba maram di uncontrolled corruption ni corruption na maram oiduna sarkar amani hiram khudimak tamasu tana thabak tawba ngamdre hogi bagas taraga humdoi amasung tara pangada neta kyamrom na maribang nungsiba Maribak ning bagi fasan kiap media da thadoraki masjid haijening bok wafum di lebaki sakhu thorangi sel thumbat pa welfare scheme singi paisa khap amasung lahir ba imung gi nufa no fising sarkar thabak free da changba ngaman da lising basing asi lebak ning ba amasung maribak nungsi bagi kodamla ana sumhana fangdoki manhai en birena ani sabatam oina se minister oina wasak loro ba matung da sel charoi magi imung munungsu charloi aina kyara khai ki Anti corruption sel su lingkat ki aduga methagi homda James ki tharum amad election da lupa crore sangki badu patawkram nanjin gani takwi ke tabak su balakpa company aso badagi commission law aina pawtak bi ke aduga July kurmanga da ni DAO ki India Innovative Index II aina corruption case ki matang da Manipur na chama bek lok lei arake corruption case ki charge sheet thagat badu Manipur mamai de leiri masi corruption mutat pa pamde tak pani hai ke Mana makatan hai in biren ki aham batam dasu anti corruption cell hingkat ki bom na huraga buklaw vina loy ki anda ke zo effective roy kana guma masak maming takthok tana telephone ki khutang da paw firak laga natragana direct lak laga report tawra matam da action lokot pagi wa oina tawi thangai seng na corruption mutat ning labadi this proportionate asset case ta sel chapa mayam chi buk taw bio corruption case ta kwai ki line praman photok dur conviction pi bang amlabadi this Snake asset case ni mafanda lo laga thamliba huran pot mayam do ED CBI ge mathek lawraga public welfare ki damak potho kada pura kada bane sangmai yengdana try pasi chatharapadi corruption cheng namuthat ningle lawa yare haire waron truck ki matang damhana phongdo ki badi waron truck yang fajana sathabawe thagat payai Manipur fawraga sat ki truck kya Assam Nagaland Delhi na chingbada fari basi kanai da karam na lik oi ki bano thebiyo Si Minister Lauto ki ba drug kona na faba mi jail da sahi ama bel pida na thamgani ai ki ba do kawi gano police na ningthi na investigation tahu da na amari charge thagat bangam da na court na bel da thadok pan sing ba thogan begano matam khara leiraga drug kona na fa ki ba mayam adu ki status miyam da khangan biyo handak CM na khulching chat da popi tha da na ba motivate taw ki ba do yam na kana ke housing sing gilam da popi tha ba ikai na ba hore khongthang asi ki damak da CM biren bo thaga jari Aerial survey tawbiraka manung hochina aerial harvest side spread tawbirabadi coffee cultivators in the asoba psychological impact ama pigani haike aikoi larik ningthi na tamsi ava MSF ki campaign chathagre khoisaun repok mahiroi singna headmaster ki kada larik langsin tuna chawkri sing lang thokre aikoi larik ningthi na tamsi ava MSF ki academic campaign ki makha thanga chi paw school ki oza awar fa amade school ki phibam sing yang sin tuna lakhe MSF na lengak matam pumbada so tharaga leiriba school sing yengchen pina bahai jarabasu ngasi popol lengak na miyang changtana leirakhe ngasi Imphal East district ki manung chana leiba ti poirei khongjin high school da MSF head office
MSF Thawal District Committee ki thawmi sing amasung school adugi khoisauna raba mahiroi sing ka punna mahiroi sang asigi matangda kumna khanaki hana MSF head office ki sen secretary Hizam Rosen Singh ki cherol amana haire school ki watun la leiribo oza sing asibo mamang dagi hauna thabirak narba school adugi headmaster da mahiroi sing da kyar khana haijatu da lagla bawwa ngasi bawwa thabirak thana leire saragasida headmaster masa maksu na met kharani lakta ba thengna rakhi adobo MSF की टीम ने यंगचलुप मतमदा ngasi khakta hariba headmaster asi transfer satkre haibasi lehuriba oza sing dagi khangbangam ki masigi matakta oza sing su headmaster adugi transfer order adu ngasi khak khanglam ki oza tara ga humdoi khakna yam khraba mairoi chawrakna sadruk tara rombu karamda lai takpi tambiram kani haibasi yamna angakba phoge amramda class 1 dagi 10 power school asida ferwat amada oza tara sangkadori bani ani zupa ferwat tadi karambo oza na bahut chin kani haibasi ne Koisang narbo mahiroi sin school asida oza wat pada marup orga larik tak pirak taba dagi lekang na piba larik sing adu banmit khuding gi bag da sumpu tuna lakpa asida gi bag ta yawpa larik sing adu oza headmaster gi ka da langsin ki bagal hoina na headmaster gi room da leiba chakuri sing chu pathok tuna lang thokre takpi tambi ga da oza sin matam kuin larik takpi tambi rak taba dagi bag ta yawriba larik sing adu gi kana from leitraba amoire lekang lekang ki mai loisang sing da oza wat pagi awat pangak ta leibana tambiriba mahiroi sing balairik mayek chatanaba iritikriasi lengana sille haibasi aiman bathogloi MSF na afaba mahiroi sang kaya warakna da papatam kuinagi mamang dagi ngasi ifoba school sing yang sentuna lagle makata nasu atopa mahiroi sing dasu yang sen gani awat po oza sing asi atopa matam da thabira kadabani aina mari leina pa sing ki mafam da pongning sing silagle makata rakpa atopa pauda tongi khunai ki damak afaba lambi rom da khong thangjin minasi paujel dex dagi Malem da nupi ki tawdang asi asoki matik chawi nupi makal yami yablaba nupi makal sing adudagi afaba mama khanbasine Nevolian haramba afaba mama ama piu pethibi joy tawge madama bada nupi sing bo ibung manung gi thabak inkhang nomlaga sagi sing khara thonglaga mapuroi ba madi masa sing gi seba tawku tawbani abigi wakalon madam gi matung ina honglak tuna ngasi de nupi na leba ki thawda da saruk ya tuna nupi sing prime minister president chief minister amadi dalkia ki president oidun makoi ki thodang chauna lawrakle asomna nupi sing hak thawda chawkhroba matama sida ngase gi lamdam masida dinapi oibi kyana khunaya sege mayok da hegek lakbugum tawri masina nupi oibi kuding makpo chenthan na bagi maram amasu oirakle sobham nompham leijada ba lamdam asida nupi na mapan thoktuna sel tanduna matudagi fanglakwa sel khara atuna imung manung gi awat afa menaba da talama amasu semba kaya laire Nabi oibi kaya na mafan thokna sel tan basat kharga mapuroiba amadi masa sing na ngausin faijina duna laiva kaya amasulaire nongzulung jagi awawa kaya khangdona imung manung punaraba mioi kharana honaraba so thabak suning daba watna sel tan ba kaya ngasi dilam dam masida thorakle mayumdagi bazar chalibani aduna thokra ka nupi oibi kaya gi chat jon thoktuna sel tan ba kaya imphal manung da lairakle masina khunai asida nupi sing bohan thana yengnana bagi masa kamba oirakle Amarom dana mai makai pandriba laisa pakhang kyasu nungsinari bani thajanari bani haiduna nungsi changyeng pithok daruba matungda nungsi pantung jogdana kainraba matam dadi makhoi ani gi chena thamjaba aron bathabak du ikai iki wangmala na samas asida phongtorok pakaya asini matang oswai da naina ba yari badi makhoi ki aningba famba aduna maram oiduna aron ba mari thamkhraba matungda janarak dabadagi miyam mangda phongtorok pa sidi kharakak tang oramgani khangto udaba kaya amasu lairam gani Restaurant sing drive sa tapa matamda mafi marul mahong tatan lairamba kaya miyam na khangrabani asigama tawdok sing asida naba kakta da maral thangjin biyaroi nupi sing kisu chawraba maral lai nafana fana yamna harabasu nupi na yadraba kari su tawpangamloi marmaduna ngasi khunai asi afaba khunai am ohen siarabade agolakliban harul sing halam oiba sing da gyan tahan batai asigama lambi da chatba fai lambi asida chatpa na fate haidunai mung manung ki hal sing na Masa oiba sing bai kai iki gi wafam thaduk tana punda wari sana ba fai maidai haiba jati asina taba atopa jati kya gi miu sing di ayuki nabidangi sak saba amadi breakfast tawwa matamda punna phamina duna chanavi leibagi mathakta travel sing na church ta muslim sing na masjid ta miyam pun bagi chanavi parampara kaitana chathare midai haiba jati asina taba atopa jati kya gi miu sing di ayuki nabidangi sak saba amadi breakfast tawwa matamda punna phamina bagi chanavi leibagi mathakta travel sing na church ta muslim sing na masjid ta miyam pun bagi chanavi parampara kaitana chathare Aikoi midai gi dikadai amana tawba amana singthana de mana tawrabadi aisu tawbani haibaromda
asarom tahnaduna leire marmaduna tungi khunai ki damak ta fataba chanabi lamja jaja thaduk tan miyamna yaba afaba lambirum da punamana khong thangjina na bahona ga dabani aroibeda content sing asigi markui ba pau khara asiba pau damjariba Manipur Local News YouTube channel asidagi yangberiba punama padaga jari channel asina domda kana badi subscribe tawi dribesna subscribe tawi ramaloinana like and share tawu sukawi ga nupna makpo amakhana thagajari